시간없어. 야, 해. 그래서 그랬네. 그니 저는 뻔 비로 뻔 한게 있어. 아무 다 깨우지. 못 하고 그래. 제 신혼 과일 때문에 해로시야. 갑살래. 아니 누가? 갑살래 너 그냥 계속 나와 있더라. 해. 아카스파님 hore. 콩강 꾸이링구나 만주피도 ꯄꯥꯎ ꯄꯤꯖꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯔꯛ ꯑꯁꯤꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯊꯨꯟ ꯂꯦꯛꯇꯨꯅ ꯔꯤꯜꯁ ꯅꯝꯃꯝꯕꯗꯒꯤ ꯃꯕꯨꯡꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯁꯇꯥꯗ ꯊꯨꯟ ꯂꯦꯛꯇꯨꯅ ꯅꯤꯛꯄꯅꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅꯤ ꯍꯥꯏꯔꯛꯈ꯭ꯔꯦ ꯄꯥꯎꯗꯨ ꯇꯥꯕꯗꯒꯤ ꯃꯕꯨꯡꯅ ꯃꯆꯟꯅꯨꯄꯤ ꯑꯗꯨ ꯈꯔ ꯊꯨꯅ ꯁꯤꯕ ꯌꯥꯕ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯗ ꯋꯥꯅꯣꯝꯈ꯭ꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯍꯣꯞ ꯆꯥꯖꯕ ꯃꯍꯥꯛꯄꯨ ꯀꯔꯁ ꯊꯝꯖꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯁ꯭ꯂꯣꯒꯥꯟ ꯀꯌꯥ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯕꯒ ꯂꯣꯏꯅꯅ ꯔꯤꯂꯦ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ